Thouwong Yaningdaba Uttuna Nemcha Kipgen Amadi MLA Singh Resign Tounaba Taksinkhre. Bharat Sarkar na kuki da yengliba miyeng Yaningdaba Fongduna Deputy CM Nemcha Kipgen yauna kuki MLA Singh khudakta Manipur Legislative Assembly dagi Resign Tounaba Taksinkhre. Divide and Rule gi policy khudakta center na kuki community singi mathakta chathariba ase khudakta lepkadabani haina kuki History and Identity Protection Committee na thadorapa cherol amana hairi. Cherol asina makhatana hai kuki community singda divide and rule policy lepalaitana center da lairiba Narendra Modi na luchingba BJP government na lepalaitana chathaduna lakli. Selective Engagement Deputy CM appoint toba conducted insurance amasung matam kuina wari sanarabasu waroishin amata laitabana central government ta thazaninga yamata laitri. Central government ki maikadigi kuki MLA amasung KNO UPF ki luchingba singbu control tawduna thamnaga Myanmar legislature konaba union territory na traga tonganba kuki state ama pigadabani haina demand tawriba singbuna tasinadana ngasi fawbada leidi. Modi na luchingba BJP government asina kuki gi miyamgi justice fanganaba hotna dabada natana unkhatnaba hena pakthok chawthorakliba New Delhi na chathariba thongasi peningai oide. Neutral on Yaningdaba Naga community asi hojikti mitai kuki anigi marakta thokliba unkhatnaba asida yawhali. Kuki singa taliba demand sing asi matam chana central government na loishindabaga loinana yadabana maram oiraga nagana taba mafam singdasu nauna kuki shinga unkhatnaba asi thokhalibani. Central lengang thokliba thodok wathok sing asi matam chana justice fanghandabadagi kuki amasung naga anigi marakta thokliba unkhatnaba asi henna pakthok chawthoraklibani. Imphal amasung Delhi gi party structure dagi fanggadaba fangfam thokpa hak singadu kuki MLA amasung Deputy Chief Minister Nemcha Kipgen bu ngasi fawbada hak amata fangba ngamdana lairi. Deputy Chief Minister amagi office ni hariba office asi secure oiba mafam ama oide. Ngasi fawba kuki IDP sing mayumda halanba natraga kuki khul sing ngak shenma ngamdana lairi. Kuki singa taliba separate administration asi lakadoriba assembly mikhal asigi mangoinana Fangdaba Tarabadi Resign Tounaba written commitment ama pigidabani haina hanadagi hauna demand tawduna lakhibani amadi Deputy Chief Minister Nemcha Kipgen kuki MLA Singh Assembly amadi Council of Minister dagi resign tawduna kuki miyanga puna justice kidamakta lemina kadabani haina cherol aduna makhatari.